Ngarang nungdawram phongkiba pandamgi pausedagi maroiba pau khara lakhotjaraga miyamda khulo tamjage awaba kaya mai pakna mayoknariba asina aikhoisi khangba kali haibo li CM khudongchadaba matam amadi awaba kaya ama mai pakna mayoknariba asina aikhoisi khangba kali haibadu uthokli awaba kaya lakhini amadi chakini adubu asigumba awabasing asi karamna aikhoina mayoknabage haibaduni maru oirebasi hana chief minister nungthomba berena phongdokhre ngasi assembly section da lising ani ga sumna kunga mari kunga manga vote on account ki budget house da puthokraduna chief minister nungthomba berena mahaki waroda mathaki wafam asi phongdoladuna mahak na hai state asi da hauzik mayoknariba fibam asi yamna challenging oiba fibam amani adubolenga asi manipur gi ngamkhai nga kan haibadu lengdina lei miyam gi punsi kangani kunai asi gi amadi leba ki mayokta leiba singi mathakta action lokhakani amadi leba asi da chatnariba law adu thukai halot Sedasina tha khara asida mayoknariba awaba tangdu laitadaba fibam asida centerna khudak ki relief camp gi damak atopa mating kya gi mathakta lupa crore chamri gi sampham approve tawrakle nungti gi changdaba yadraba cheng hawai relief camp sing da manage saunaba prefabricated construction singapa lanjinara po singna nomagi tangai fadaba potlam ching lainaba selfie ba machueba jingjak chung piba amadi personal hygiene sing gi mating yauri amadi masagi yumda hanjin hanaba makhugi yum sing sanaba amadi Semjinabagi semfam piduna Dakar oiba mating piri ahemba mating pingnaba state lengang center ga toina pau phongnari hainasu house da thamki mahana makha taradun lawmi singna makhoi gi mangkraba loksa singgi matik chaba compensation pinaba verification tawba matuk masa masa gi account da semfam sing hamnaba center na ayaba pirakni tangdu laita daba mahiroi sik mahi masing tambadagi piriba safu adu lehendana ba center na lemna mingchana ba amadi darka oba mahi masing tambada changba macha sing textbook sing Boy kalam uniform aika amadi certificate and singba sel amata sanghanana fanganaba DC amadi nodal official singna mathau tauri tunga ba exam singna mairoi amadi candidate singna exam thaba yanaba darkar oiba feasibility amadi mating pinaba khongthang lokhali sualaba mairoi sing ayambana lemna mingchalhanduna amadi makhoina mahi masing tambada awaba oigodaba sing adu kongnaba khodong jaba sing piduna manakna pachatuna school singna mingchale amadi online class tu tawale haiki Heingang Block ki SDC Office bom thamjillamba yaningdaba phongdokhre Imphal East District ki lai yengbam laikai de laiba Heingang Block ki SDC Office bom thamjillamba gi thong yaningdaba phongdoktuna laikai asigi club amadi mara paibi singna wakap mifam chathakre wakap mifam adu saru yakhiba laire yengbam maning laikai Vikas Mahila Mandangi Secretary Yumkham Indrani na phongdokhibada Heingang Block ki SDC Office asi yumlakta laiba office ni Office asida ngarang ayu pung 12 makharam tabada bom thamjillambagi office asi thonglonduna leiri micham miyamda akitu jungba pibagi thawung asi makhata na tawbiganu thawung asi kanana karigidamakta chatharambono haiba adu singdokpira u haina su mahang appeal tawki chathariba assembly mifam asina miyamgi achumba pire ama lawrakani thajai SKL miyamgi punsi ama chun lanthunga pinaba leitabana ningtamba amadi hakki wahanthok samamnare Ngasidagi pangthokliba Manipur Legislative Assembly gi mifam asina miyamgi damakta achumba pire ama lawrakani thajai hana sarai kanba lup sisina phongdorakti lup asina thadorapa chiro amada ngasidagi hawduna famgadariba 32 suba Manipur Legislative Assembly gi oina sahi asigi ahamba session ju oiriba manga suba session gi mifam asina lamdam asigi miyamgi laibak lepkani mamang sahi gi me ahumdagi hawduna chakliba Manipur gi mai asi hawjuk phaba nemthana leitri Thawai amadi lantum kaya lepna tangwai tan mang takliba asina lengak lebagi wahantok lehendrei miyamgi punsi amasung lantung ngakpinaba leitabana lengak ningtamba amasung haki wahantok pupumba samam nahali lamhang naraba miyamda anoba thajaba ama phanganba haibasina assembly mifam asigi panam oigani khali jero asina makha taraduna Assembly mifam asina tangai fadaba mai hauriba state asigi issue khara asigi warusin ama thamlangani thajai chusing adudi UPF amadi KNF kalenga kalainariba wahantok leitraba chu achi lauthokpa kuki MLA tara asi lauthokpa maitai mitai gi lengfadraba hak oiriba ST status sa phanghanaba warep lawba Manipur du uniform oiba land law olaihanba Manipur gi territorial integrity ngakuna kanba amadi hawjuk phaba leptuna mai chaktuna lakriba Wathok asi loisinduna lanjenaraba yelawmi pumba masagi maramdamda soiduna hanje halapa warep lawa asini citizen chingda phambam thopa justice phangamba ngamdrabadi law leitre haina lawba yai aduga law chana hanba ngamdrabadi langak leibagi wahanthok su leite maram asina pangthokliba assembly mifam asina state asigi miyamgi damakta achumba frep lawrakani thajai haina su phongdorakli yengang popi maikaita kuki singna bong amadi nomai kapsilaktuna landarakre Kwata piki maitai sing masagi mayimda changba ya haluk khunja sing
Imphal East District ki Yangang Popi Sanding Khongba Thamna Popi amadi Sabung Khong Khunauda kuki kulai paibasing numai amadi bom kaya kaptharaktuna attack tawrakre. Attack adu ngarang numidang pung mapalom taba matamdagi hariba kul ahum asi kanangna leipa Kangpopi District ki manung samba Kaungni Sangram Phai Mall Tuichin amadi Shimol gi khulsindagi kaptharakhibani. Kuki kulai paibasing aduna kaptharakpa bom amadi numaising aduna maitai khulsingi yumlakta yoksilakhi. Mafam aduda lairiba Central Force amadi maitai khul ngapasinggi maikaidagisu bom yaungna handuna kapnaki. Ngasi ayu pung 8 hemba phawbada chathakiba khuthoknaba aduda maikai anigi marakta thoidokna misimina amadi aso apangi paw yaute. Adubu kuki khulai paibasinggi attack aduna maram oiraga thana popigi nupi angang kharadi manakna faksafagadaba mafamda lainaki. Amaromda ngarang numidangdagi hawgina chatharakliba attack aduga mari lainana thana popigi maira paibisingna phongdorakpada Yangang Popi ki manakta lairiba Thamna Popi sana sabe yaungna lairiba khulsing asi kuki khulsinga yamna nakna laiba mafamchingni. Hariba mafamsing asida Central Force yaungna security marang kaina lairabasu kuki khulai paibasingna ngahak laitana bom amadi nongmai kaptharaktuna lairi. Masida lairiba Central Force asinasu thingba piba ngamdri. Kuki singna tarokpa attack asida maitai khul ngafasingna karigumba mayoknage taruba matamdana Central Force asina maitai singda hekta onsilaga bom amadi nomaising kapsilaga thingnaba hotnai. Adubo kuki singdana ngasi phawba thingba ngamtabadagi kuki singna matam ama hektada attack tawba ngamhali. Asigumba hawkiba tha mapan hena maikai asumgi miyam asi masagi yum amadi khul ngaknaba honabada awaba kaya mayoknari. Maram achina hiram achida laingaki mari lainabasingna akanba miyengchangduna maikai asomda kuki singa chatharakliba attack asi thingbiyu. Loinina Gwata bida lairamba maitesing masagi mayumna sangba yahantriba asichu athuba matamda yahanbiyu haiki. Athauba singbu ikai khumnaba utuna idan tawkhre. Manipur apunbagi saktam kanaba hotnariba athauba singbu ikai khumnaba utpugi wakhalonda Project G ki makhada War for Humanity Group WIG na State Blood Cell ISM Manipur ki punna khutsamna duna ngasi RIMS ki Transfusional Medicine Department ahamba oina voluntary blood donation camp amasung campaign pangtokre. Dona Yankai Romna ipiduna pangthokiba blood donation camp aduga mari lainana Project G ki union member Khetri Mayum DJ na pangmisingda phongdokhibada aikoigi athawbasingbu ikai khumnaba amadi pungning thogapa oina group asigi maikaidagi angamba khardang oirabasing tembambagi pandamda ngasigi ipibagi camp asi pangthokpani makhatana blood cell singa khutsamnaduna state asigi tunga mafam amadi platform singdasu campaign asi pangthoknaba miyeng thamli. Mahangna makha taraduna malemgi oina angapa phangna chawkhat khongthangi ahomba laklabasu miyobagi igi mohsinaba pambaidi leitri habayai. Malegi mafam khudimakta iwatpadagi miyoibana khudongthiba kaya ama mayoknari. Maramachina asigumba khudongthibasing asi kharada oirabasu ko annaba amadi miyoibagi punsi kanabagi pandamda group asina ipibagi camp asi pangthokpani. Loinana aikoi khudimak ipiba yai. Donor masing hengatnabagi dama school college na singba grassroots thaktagi hawduna tongamba platform singda mass campaign amadi awareness pangthoknaba group asina semsare haiki.